ꯃꯁꯤꯒꯤ ꯄꯨꯌꯥ ꯍꯥꯏꯔꯤꯁꯤꯗꯤ ꯄꯨꯝꯅꯃꯛꯇ ꯌꯥꯅꯕꯕꯨ ꯄꯨꯌꯥ ꯍꯥꯏꯔꯤꯉꯩ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯇꯧꯕꯁꯨ ꯀꯥꯏꯖꯩ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯣꯖꯥ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯍꯥꯏꯔꯤꯕ ꯄꯨ ꯃꯌꯥꯝꯗꯨꯅ ꯌꯥꯅꯔꯕꯕꯨ ꯄꯨꯌꯥꯒ ꯍꯥꯏꯅꯩ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯄꯤ ꯃꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯩꯉꯣꯟꯗꯗꯤ ꯄꯦꯟꯖꯗꯦ ꯄꯨ ꯃꯌꯥꯝꯅ ꯌꯥꯅꯕ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯌꯥꯅꯕ ꯀꯥꯏꯁꯦ ꯑꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯄꯦꯟꯖꯗꯕ ꯑꯃꯅꯤ ꯀꯔꯤꯅ ꯄꯨꯌꯥ ꯍꯥꯏꯔꯤꯁꯦ ꯄꯨꯌꯥꯁꯦ ꯃꯌꯥꯝꯁꯨ ꯄꯥꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯄꯨꯌꯥꯁꯤꯗ ꯏꯔꯤꯕ ꯋꯥꯔꯣꯜꯗꯣ ꯀꯔꯤꯅꯣ ꯁꯤ ꯑꯩꯈꯣꯏ ꯅꯩꯅꯔꯕ ꯁꯤꯅꯤꯗ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯗꯨꯗꯁꯨ ꯀꯔꯤ ꯍꯥꯏꯔꯤ ꯑꯦꯗꯥꯝꯒ ꯏꯚꯀ ꯑꯣꯏꯔꯛꯇꯅ ꯇꯥꯏꯕꯪꯒꯤ ꯁꯦꯝꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯅ ꯇꯥꯏꯕꯪꯒꯤ ꯂꯥꯏꯔꯤꯛꯁꯤ ꯁꯨꯃꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯗꯅ ꯑꯦꯗꯥꯝꯒꯤ ꯑꯗꯨꯗꯒꯤ ꯑꯣꯏꯈꯤꯕ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯨꯌꯥꯗꯣ ꯍꯥꯏꯔꯤꯕ ꯄꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯁꯤ ꯇꯥꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯕꯨ ꯑꯣꯏꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯑꯗꯨꯒ ꯈꯔꯒꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯅꯁꯨ ꯍꯥꯏꯔꯤ ꯈꯔꯒꯗꯤ ꯏꯪꯂꯤꯁꯅ ꯑꯦꯗꯥꯝ ꯏꯚ ꯍꯥꯏꯔꯦ ꯏꯁꯂꯥꯝꯅ ꯍꯥꯏꯔꯦ ꯑꯗꯣꯝꯒ ꯍꯋꯥꯒ ꯄꯨꯜꯂꯒ ꯁꯦꯝꯃꯦꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯗꯣ ꯈꯔꯒꯗꯁꯨ ꯔꯥꯃꯥꯌꯟ ꯈꯪꯗꯦ ꯃꯍꯥꯚꯥꯔꯠ ꯈꯪꯗꯦ ꯄꯨꯝꯅꯃꯛꯁꯤ ꯇꯥꯏꯕꯪ ꯑꯃ ꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅ ꯂꯝꯆꯠꯀꯤ ꯃꯔꯝꯗ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯅ ꯃꯁꯤ ꯇꯦꯡꯕꯥꯡꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯕꯪ ꯑꯣꯏꯔꯛꯏ ꯍꯥꯏꯕꯒꯤ ꯇꯥꯏꯕꯪ ꯇꯦꯡꯕꯥꯡꯕꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯅꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯂꯒ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯨꯌꯥ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒꯤꯁꯨ ꯑꯣꯏꯁꯅꯨ ꯏꯁꯂꯥꯝꯒꯤꯁꯨ ꯑꯣꯏꯁꯅꯨ ꯏꯪꯂꯤꯁꯀꯤꯁꯨ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯁꯤ ꯃꯄꯥ ꯃꯄꯨꯒꯤ ꯋꯥꯔꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯃꯄꯥ ꯃꯄꯨꯒꯤ ꯑꯔꯦꯞꯄ ꯏꯁꯜꯗ ꯊꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯨ ꯄꯨꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯨ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯈꯥꯏꯗꯣꯛꯄꯁꯦ ꯄꯨ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯔꯛꯈꯤꯕꯗꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯑꯩꯁꯤꯁꯨ ꯑꯣꯏꯔꯛꯄꯅꯤ ꯁꯤꯅꯤꯗ ꯏꯄꯥ ꯏꯄꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯌꯥꯏꯐ ꯁꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯕ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯥꯠ ꯀꯟꯅꯂꯨꯞ ꯍꯥꯏꯕ ꯂꯨꯞ ꯑꯁꯤꯅ ꯁꯤꯟ ꯂꯥꯡꯗꯅ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯃꯔꯝꯗ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯅꯥꯠ ꯀꯟꯅꯂꯨꯞ ꯍꯥꯏꯔꯤꯕ ꯂꯨꯞ ꯒꯨꯍꯥꯇꯤ ꯕ꯭ꯔꯥꯟꯁꯁꯤꯅ ꯁꯤꯟ ꯂꯥꯡꯗꯅ ꯃꯁꯤꯒꯤ ꯊꯧꯔꯝꯁꯦ ꯃꯌꯥꯝꯗ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯈꯪꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟ ꯂꯥꯡꯖꯩꯒꯤꯁꯦ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯃꯤꯐꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯑꯊꯣꯏꯕ ꯀꯝꯐꯝ ꯂꯥꯝꯗ ꯌꯦꯡꯁꯤꯟꯖꯔꯤꯕ ꯑꯍꯜ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯆꯤꯐ ꯒꯦꯁ ꯈ꯭ꯋꯥꯏ ꯐꯔꯕ ꯃꯤꯉꯣꯟꯗ ꯄꯟꯖꯗ꯭ꯔꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯖꯔꯦ ꯈ꯭ꯋꯥꯏ ꯐꯔꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯄꯥ ꯏꯄꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯁꯨ ꯑꯩꯅ ꯈꯨꯋꯥꯡ ꯆꯥꯡꯖꯧꯂꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯒꯗꯕ ꯇꯣꯄꯤꯛꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯣꯄꯤꯛꯅꯣ ꯍꯥꯏꯕꯗꯤ ꯂꯩꯖꯗꯕꯅꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯅꯥꯠ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯅꯥꯠ ꯂꯣꯏꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯕꯨ 17th centuryꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯍꯥꯛꯇꯛꯇ ꯍꯥꯏꯗꯤ ꯃꯤꯌꯥꯟ ꯃꯤꯇꯣꯞꯀꯤ ꯂꯥꯏꯁꯪꯗ ꯆꯠꯂꯨꯕꯁꯤꯅ ꯆꯍꯤ 300 ꯉꯁꯤꯗꯤ ꯆꯍꯤ 300 ꯍꯥꯏꯔꯦ ꯆꯍꯤ 300ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯀꯥꯎꯔꯨꯕꯒ ꯃꯥꯟꯅꯔꯦ ꯀꯥꯎꯔꯨꯕꯒ ꯃꯥꯟꯅꯅ ꯂꯥꯛꯄꯁꯤꯒ ꯀꯔꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤ ꯑꯦꯟ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯦ ꯑꯃꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯖꯅꯤ ꯑꯃꯅ ꯍꯥꯏꯗꯤ ꯏꯄꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯖꯅꯤ ꯍꯥꯏꯕꯒꯤ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯁꯦ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯁꯤꯡꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯅꯤ ꯑꯔꯦꯞꯄꯅꯤ ꯍꯥꯏꯅ ꯈꯪꯗꯣꯏꯁꯤ ꯑꯔꯦꯞꯄꯁꯤ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯂꯧꯁꯤꯡꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯏꯒꯠꯅ ꯊꯤꯒꯠꯄ ꯑꯃ ꯆꯪꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯡꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯕꯨ 1930ꯗ ꯂꯥꯏꯅꯤꯡꯍꯟꯅꯤꯡꯕꯅ इहान हाना मिदई लगता माई पांगले माई पांग मिट पांगहनदरा अखोई इना के थोरम थोरां की दिनी लाइकी थोरम थोरां की दिने मथंग मथंग ताको होकी मथंग तारकपदा मयाम अमसु मथंग मथंग चोंदोरकी
माइकी लाइक तो पामजबनी कंजरी पामबनी ꯉꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯃꯥꯏ ꯃꯥꯏ ꯐꯪꯕ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯧꯖꯕꯗ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯁꯤ ꯑꯩꯁꯦ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯃꯆꯥ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩꯗꯣ ꯄ꯭ꯔꯣꯐꯦꯠ ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯏꯄꯣꯛꯄꯤ ꯑꯗꯨꯒꯨꯝꯕ ꯍꯣꯖꯔꯣꯠ ꯅꯣꯕꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯖꯤꯁꯁꯀꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕꯗꯣ ꯃꯔꯝ ꯑꯁꯤ ꯂꯥꯏꯄꯣꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯗꯣꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯩꯖꯔꯕꯁꯤ ꯀꯔꯤꯕꯨ ꯂꯥꯏꯄꯣꯛ ꯍꯥꯏꯗꯣꯏꯅꯣ ꯀꯔꯝ ꯍꯥꯏꯅ ꯂꯥꯏꯄꯣꯛ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯊꯧꯔꯝ ꯇꯧꯕꯗ ꯂꯥꯏꯄꯣꯛ ꯍꯥꯏꯔꯤꯅꯣ ꯀ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯣꯏꯒꯠ ꯍꯦꯟꯒꯠꯅ ꯊꯤꯕ ꯑꯃ ꯆꯪꯒꯅꯤ ꯁꯤꯗ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯨ ꯑꯅꯤ ꯊꯣꯛꯅ ꯎꯕ ꯐꯪꯏ ꯑꯃꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯅꯤ ꯑꯃꯅ ꯔꯤꯆꯨꯋꯦꯂꯤꯖꯝ ꯔꯤꯆꯨꯋꯦꯂꯤꯖꯝ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯈꯨꯔꯝꯗꯅ ꯀꯔꯤ ꯆꯠꯀꯅꯤ ꯀꯔꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯂꯥꯏꯔꯣꯟ ꯍꯥꯏꯒꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯔꯤꯆꯨꯋꯦꯂꯤꯖꯝꯗ ꯕꯦꯁ ꯇꯧꯏ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯑꯃꯨꯛ ꯆꯠꯄ ꯈꯣꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄꯋꯥꯔꯗꯣ ꯐꯪꯅꯕꯅꯤ ꯃꯄꯨꯡ ꯃꯥꯒꯤ ꯃꯉꯥꯜꯗꯣ ꯐꯪꯅꯔꯕꯅꯤ ꯑꯗꯨꯅ ꯔꯤꯆꯨꯋꯦꯂꯤꯖꯝꯁꯦ ꯀꯟꯐꯥꯔꯝ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯁꯦ ꯇꯥꯡꯈꯠꯄ ꯇꯥꯕꯅꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝ ꯇꯥꯡꯈꯠꯇ꯭ꯔꯗꯤ ꯔꯤꯆꯨꯋꯦꯂꯤꯖꯝꯒꯤ ꯐꯦꯛꯇꯁꯨ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯔꯤꯆꯨꯋꯦꯂꯤꯖꯝꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯀꯗꯥꯏ ꯌꯧꯅ ꯆꯨꯝꯃꯤꯅꯣ ꯀꯗꯥꯏ ꯌꯧꯅ ꯑꯣꯊꯦꯟꯇꯤꯛꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯅꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯁꯦ ꯀꯔꯤꯅꯣ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯄꯥꯕꯤꯔꯒ ꯈꯪꯒꯅꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯁꯦ ꯀꯔꯤꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯖꯝ ꯀꯧꯒꯦꯅ ꯍꯥꯏꯔꯤꯁꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄꯋꯥꯔꯁꯦ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯔꯤꯆꯨꯋꯦꯜꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯇꯧꯅ ꯁꯨꯝ ꯂꯥꯛꯏ ꯏꯄꯥ ꯏꯄꯨꯅ ꯈꯔ ꯊꯥꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯃꯩꯇꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯂꯩ ꯃꯌꯥꯝꯁꯨ ꯀꯧꯕꯤꯔꯝꯃꯣꯏ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯅ ꯆꯠꯅꯔꯝꯒꯅꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯥꯏꯅ ꯂꯥꯛꯅꯔꯤꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯄꯣꯛꯄ ꯈꯨꯔꯝꯕꯁꯦ ꯀꯗꯥꯏꯗ ꯈꯨꯔꯝꯃꯤ ꯃꯄꯥꯟ ꯊꯣꯛꯅ ꯈꯨꯔꯝꯗꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯔꯝꯃꯤ ꯁꯨꯃꯥꯏꯅ ꯂꯩꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯄꯣꯛꯄꯁꯦ ꯀꯅꯥꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯅꯕꯁꯤꯅꯤꯗ ꯑꯄꯣꯛꯄ ꯍꯥꯏꯔꯤꯁꯦ ꯑꯄꯣꯛꯄ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯁꯅꯥꯃꯍꯤ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯏꯃꯥꯂꯩ ꯃꯔꯦꯞ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯡꯂꯣꯟꯗ ꯍꯥꯏꯔꯒ ꯁꯅꯥꯇꯟ ꯔꯤꯂꯤꯖꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯅꯥꯇꯟ ꯑꯗꯒꯤ ꯁꯅꯥꯇꯟ ꯍꯥꯏꯕꯗꯤ ꯏꯇꯔꯅꯦꯜ ꯔꯤꯂꯤꯖꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯣꯏꯐꯝ ꯅꯥꯏꯗꯕ ꯍꯧꯔꯛꯄ ꯅꯥꯏꯗꯕ ꯍꯧꯕꯩꯁꯨ ꯂꯩꯇꯕ ꯂꯣꯏꯐꯝꯁꯨ ꯅꯥꯏꯗꯕ ꯏꯇꯔꯅꯦꯜ ꯔꯤꯂꯤꯖꯟ ꯍꯥꯏꯕꯅꯦꯕ ꯃꯔꯝ ꯑꯁꯤꯅ ꯏꯇꯔꯅꯦꯜ ꯔꯤꯂꯤꯖꯟ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯏꯇꯔꯅꯦꯜ ꯊꯥꯛꯇ ꯉꯥꯡꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯔꯒꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤ ꯊꯥꯛ ꯋꯥꯡꯅ ꯄꯨꯈꯠꯄ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯦꯡꯋꯥꯟꯕꯁꯦ ꯌꯨꯅꯤꯚꯔꯁꯁꯦ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯍꯟꯈꯤꯕꯅꯣ ꯁꯤꯅꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯒꯗꯕꯁꯦ ꯇꯦꯡꯋꯥꯟꯕ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯕꯤꯁ꯭ꯋ ꯕ꯭ꯔꯍ꯭ꯃꯥꯟ ꯍꯥꯏꯔꯤꯕ ꯕꯤꯁ꯭ꯋ ꯕ꯭ꯔꯍ꯭ꯃꯥꯟꯁꯦ ꯀꯅꯥꯅ ꯑꯣꯏꯍꯟꯈꯤꯕꯅꯣ ꯁꯤꯅꯤꯗ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤ ꯁꯅꯥꯃꯍꯤꯅ ꯑꯣꯏꯍꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤꯅꯣ ꯁꯤꯅꯦꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯇꯦꯡꯋꯥꯟꯕꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯄꯣꯛꯄꯗꯨꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯁꯦ ꯀꯅꯥꯅꯣ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯍꯥꯏꯔꯤ ꯇꯦꯡꯋꯥꯟꯕꯕꯨ ꯄꯣꯛꯄꯅ ꯑꯄꯣꯛꯄꯅꯤ ꯍꯥꯏꯖꯒꯦ ꯇꯦꯡꯋꯥꯟꯕꯕꯨ ꯄꯣꯛꯄꯅ ꯑꯄꯣꯛꯄꯅꯤ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤ ꯇꯦꯡꯋꯥꯟꯕꯒꯤ ꯃꯄꯨꯗꯤ ꯑꯄꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯀꯥꯏꯗ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯌꯥ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯌꯥ ꯍꯥꯏꯅꯗꯤ ꯍꯥꯏ ꯄꯨꯌꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯈꯔ ꯑꯃꯅ ꯄꯨꯌꯥꯒꯤ ꯃꯤꯅꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅ ꯄꯤꯅꯒꯦ ꯍꯥꯏꯕꯨ ꯑꯗꯨꯝ ꯇꯥꯖꯔꯤꯅꯤ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯗꯦ ꯀꯔꯤꯗ ꯈꯪꯗꯦ ꯄꯨꯌꯥ ꯍꯥꯏꯔꯤꯁꯤꯗꯤ ꯄꯨꯝꯅꯃꯛꯇ ꯌꯥꯅꯕꯕꯨ ꯄꯨꯌꯥ ꯍꯥꯏꯔꯤꯕ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯇꯧꯕꯁꯨ ꯇꯥꯖꯩ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯣꯖꯥ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯅꯩ ꯍꯥꯏꯔꯤꯕ ꯄꯨ ꯃꯌꯥꯝꯗꯨꯅ ꯌꯥꯅꯔꯕꯕꯨ ꯄꯨꯌꯥꯅ ꯍꯥꯏꯅꯩ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯄꯤ ꯃꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯩꯉꯣꯟꯗꯗꯤ ꯄꯦꯟꯖꯗꯦ ꯄꯨ ꯃꯌꯥꯝꯅ ꯌꯥꯅꯕ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯌꯥꯅꯕ ꯀꯥꯏꯁꯦ ꯑꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯄꯦꯟꯖꯗꯕ ꯑꯃꯅꯤ ꯀꯔꯤꯅ
puya haiti puya ke mayam tu padi ke ni soi dana hai bo puya ke ki bo waro to kari no ye koi nei na ba si la hai bo bible tu de to kari haiti edam da ke to koi ne sana daimon ni ke ni bo wai ke matan la kana daimon ni mai over ni hai dana edam ni ani ke oi bo mayam de le re madu he ni hai bo puya do hai ba a ku ni ho da koi pa si da le ke la se mayam tu koi le ku ni wa ka lo ne aduga kana ka so Bagi Islam itu hari, kalau kami English ni Adam ni hari, Islam na hari, ada orang Hawa la boleh kerja na hari bawa kalau ni ambil. Ada kalau kami tu Ramayana nanti Mahabharata nanti, boleh mesti. Taiwan ni apa? Oh bagi Taiwan ni Hawa nanti ni malam tu sadai itu kubai dah tidak. Mesti tengah tu Taiwan hendak ni kemana orang jadi hari Taiwan orang ini hari bagi Taiwan tengah tu kemana orang hari itu kalau dia lagi tidak. Masih pun masih ini juga malu hanya lagi ini macam tadi. Puya hari itu, hari buat mayang itu Islam itu English itu. Kalau masih mapa makubi wali dengan hari itu. Asal mapa makubi, istilahnya kami bawa itu puya dia. Jadi masih puwali hari itu kayu pakai. Puwali hari itu, ipai itu hari itu, ipai itu lagi itu hari itu. Ipai itu jauh lagi itu dah sini. Jadi sains itu hari human DNA is become like this. The science of free walk. DNA is the type of high walk. If I do what you do, who are the key? Who are the key? Lord Hazel after Puya High, you walk alone lady. Maramina, but you don't take the key, you walk alone, take a white high with a coina. The boys have by the high. The boys have a high. The boys have a high direct meaning and analysis of woman the the boy sabri mili ke ko ko namo shila hai do khalo ni the boy saba hai ki sat na koi thai do sat koi saba de the boy saba la hai do ma ki hada ma mai analysis ni dia hai do khalo ni mai am do san da wiyo ala ma dina sat koi saba bu the boy saba ko ina ina la ina ai do interpretation to le bi bi le ya ma ji jam na ki ai do hada ma khalo ni ma dina puya da hari ke ko so da ina ban san ne hari ba wakalo su kana ida wiro si wakalo lai ba ya ti ko ba dina ai ko na lai nei mo na hari se ti da hari ba ai ko ko su ko pi ke kana no hari ke apo ko ha si si bara te ma mo ko pi ha jera ko su ko pi ha jera apo pa hari kana go na no ta ko pura ka hai ke lo ye hari ke ti tai bo mi ke te Uri tu upang tu sah tu ngah tu cuma level itu pun macam thai batu pun macam macam semi itu orang ni pola pun ni ada macam apa hari dia. Mana macam apa hari dia tu yang mula dia tu macam ni. Ada saya orang macam dah lain mana ipolo yang apa tu hari. Hari ni ipolo tu cari lo. Ayo lagi sum tiga apa orang macam ipa lagi ipu tahu lagi sum jalan ipu tahu puren. Ibu boleh ni saya ibu dapat pakai itu mesti kita jaga. Kamu yang mampu tu, ekstrim ibu tu, highway ekstrim ibu tu, aloi ibu roy ada siapa. Masih siapa lagi, fokus lagi masih. Kalau ada fokus itu highway nomor masih fokus lagi, siapa lagi ada siapa fokus highway, fokus lagi ada pure fokus highway, mampu lagi apa highway wakalo lagi. Lain ni filosofi itu jam, macam ni ini ya wakalo ni. Masih ni filosofi macam ni kau na, sejen mana mesti tengah ni. Sudah, lainnya dia ada poli, banyak lepas pokok ni, mana banyak lepas pokok mana kita itu yang suri, namun tu hari ini waktu itu, kau itu nak kau kata tu, nanti kau tahu pandai, macam yang dah hari itu tu, aduh, mana yang memang hari itu tu, apa orang lain yang memang tak boleh sendiri lah, lain lagi yang kau urus ini, macam yang saya kau sama ini, mana orang jauh itu apa betul kau kamu yang mau sendiri lah, macam tu lain lagi, macam hari waktu itu macam itu, macam hari bahawa kemana mesti siapa yang bersih pura mahasiswa ni apa mahasiswa ini kan anu lah ini, kemana mesti pura Taiwan siapa yang bersih ada hari se, Taiwan siapa yang ini mesti mana macam kalau aku macam ni lah, amok tu dia waktu apa thama tu long gede, macam mana amok tu dia tahu dia kaya hari masa aku sedang macam ni dia, amok tu waktu apa thama tu long gede, macam mana amok tu lo ini tahu dia bersih dia waktu, macam ini waktu lo ni ambil se, mana mesti lah, lain hari mana hari ini ipolo yang pokok ni kena hari semi, saya kira dalam lain tu mana, sorarin semi, lain tu sorarin, ipolo ini dia ni mesti lagi sorarin semi,
ꯑꯣꯏꯒꯤ ꯂꯝꯕꯤ ꯂꯝꯗꯥꯡꯗꯒꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯏ ꯏꯃꯥ ꯂꯩꯃꯔꯦꯟ ꯑꯅꯤꯁꯦ ꯆꯣꯡꯊꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗ ꯀꯔꯤ ꯁꯦꯝꯃꯤ ꯅꯨꯃꯤꯠ ꯊꯥ ꯑꯄꯥꯟꯕ ꯁꯦꯝꯈꯤꯕꯁꯤ ꯀꯅꯥꯅ ꯁꯦꯝꯈꯤꯕ ꯁꯤꯅꯤꯗ ꯋꯥꯈꯜꯂꯣꯟ ꯂꯩ ꯅꯨꯃꯤꯠ ꯊꯥ ꯑꯄꯥꯟꯕꯁꯦ ꯇꯥꯏꯕꯪꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯉꯥꯜꯗꯒꯤ ꯃꯁꯦꯛꯇꯒꯤ ꯃꯩꯁꯥꯗꯒꯤ ꯑꯩꯈꯣꯏꯗ ꯐꯪꯒꯗꯕ ꯀꯥꯟꯅꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯍꯥꯟꯅ ꯁꯦꯝꯈ꯭ꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯊꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯁꯨ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯁꯨ ꯐꯥꯎꯔꯦ ꯃꯊꯪ ꯑꯣꯏꯗꯦ ꯅꯨꯡꯁꯤꯠ ꯂꯝꯗꯒꯤ ꯐꯥꯎꯔꯦ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕ ꯇꯨꯈꯣꯡꯗꯒꯤ ꯍꯨꯃꯥꯡ ꯃꯔꯤ ꯐꯨꯗꯣꯛꯈꯤ ꯍꯨꯃꯥꯡ ꯃꯔꯤ ꯀꯣꯟꯗꯒꯤ ꯁꯔꯣꯏ ꯃꯔꯨ ꯆꯣꯡꯊꯣꯛꯈꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯍꯥꯏꯔꯤꯕ ꯁꯔꯣꯏꯁꯦ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯔꯣꯏ ꯍꯥꯏꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯅꯣꯡꯃ ꯃꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝ ꯅꯨꯃꯤꯠꯇ ꯀꯔꯤ ꯍꯥꯏꯅꯒꯦ ꯃꯩꯇꯩꯗ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯅꯗ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯋꯥꯔꯤꯗ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕ ꯆꯪꯗ꯭ꯔꯦ ꯁꯤꯅꯤꯗ ꯁꯔꯣꯏ ꯈꯥꯡꯕꯒ ꯍꯥꯏꯔꯝꯃꯤꯁꯦ ꯀꯔꯤꯅ ꯁꯔꯣꯏ ꯈꯥꯡꯕ ꯁꯔꯣꯏ ꯀꯥꯡꯕ ꯍꯥꯏꯔꯝꯗꯦ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯔꯝꯃꯦ ꯁꯔꯣꯏ ꯀꯥꯡꯊꯣꯛꯄꯗꯤ ꯍꯥꯏꯗꯦ ꯃꯅꯨꯡꯒꯤ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯑꯥꯏꯗꯤꯌꯥꯅꯤꯗ ꯃꯁꯤꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯦ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯁꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯁꯤꯁꯦ ꯉꯁꯤꯇꯪꯗ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯕꯁꯨ ꯋꯥꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯆꯥ ꯃꯆꯥ ꯋꯥꯔꯛꯁꯣꯞ ꯃꯌꯥꯝ ꯑꯃ ꯆꯪꯉꯒ ꯊꯤꯔꯒ ꯊꯣꯔꯛꯀꯗꯕ ꯋꯥꯈꯜꯂꯣꯟ ꯃꯇꯝꯒꯤ ꯁꯔꯣꯏꯒ ꯍꯥꯏꯔꯤꯁꯦ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯀꯌꯥꯁꯤ ꯃꯁꯤ ꯀꯔꯤꯅꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯑꯃꯁꯨꯡ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯒꯤ ꯑꯅꯤꯁꯤꯒꯤ ꯍꯥꯏꯔꯤꯕ ꯁꯣꯔꯥꯔꯦꯟꯒꯤ ꯁꯪꯒꯥꯏꯗ ꯋꯥꯈꯜꯅ ꯐꯪꯕ ꯃꯇꯥꯡꯗ ꯏꯄꯨꯔꯣꯏꯅ ꯁꯥꯏꯌꯣꯜꯂꯦ ꯁꯅꯥꯃꯍꯤ ꯊꯣꯔꯛꯄꯦ ꯀꯥꯏꯅ ꯍꯥꯏꯔꯤ ꯁꯅꯥꯃꯍꯤꯁꯤꯗꯤ ꯀꯥꯏꯔꯪꯗ ꯊꯣꯔꯛꯄꯅꯦꯕ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯁꯉꯥꯏꯔꯣꯝꯗ ꯁꯅꯥꯃꯍꯤ ꯊꯣꯔꯛꯈꯤꯕꯅꯦꯕ ꯊꯨꯝꯂꯤꯗꯁꯨ ꯋꯥꯉꯥꯡꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕ ꯁꯅꯥꯃꯍꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤꯕꯤ ꯇꯥꯏꯕꯪ ꯁꯦꯝꯕꯒꯤꯗꯃꯛꯇꯅꯦꯕ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪꯁꯦ ꯑꯁꯤ ꯑꯣꯏꯅꯔꯕꯅꯤ ꯑꯩꯁꯦ ꯇꯥꯏꯕꯪ ꯁꯤꯅꯦꯕ ꯑꯗꯨꯅ ꯂꯥꯏꯅꯤꯡ ꯏꯕꯨꯡꯉꯣꯅ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯇꯥꯏꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯏ ꯁꯅꯥꯃꯍꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯣꯠꯅꯤ ꯁꯣꯔꯥꯔꯦꯟ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯁꯦ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯀꯌꯥꯁꯤꯁꯨ ꯇꯦꯡꯕꯥꯡꯗꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯇꯦꯡꯕꯥꯡꯗꯒꯤ ꯃꯁꯛ ꯂꯧꯔꯤꯕ ꯑꯩꯁꯤꯁꯨ ꯄꯤꯛꯈ꯭ꯔꯕ ꯇꯦꯡꯕꯥꯡꯗꯧꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗꯁꯦ ꯀꯔꯤ ꯍꯥꯏꯔꯤ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯀꯌꯥꯁꯤꯁꯨ ꯇꯦꯡꯕꯥꯡꯗꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯀꯌꯥ ꯑꯃ ꯂꯩꯅ ꯍꯥꯏꯔꯤꯕ ꯃꯁꯤꯗꯤ ꯑꯩꯁꯤꯁꯨ ꯇꯦꯡꯕꯥꯡꯗꯅꯤ ꯁꯤꯌꯦꯕ ꯑꯩꯁꯨ ꯇꯦꯡꯕꯥꯡꯗ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯔꯤꯕ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯗꯣ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯏꯕ ꯁꯅꯥꯃꯍꯤꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯣꯛꯄ ꯄꯣꯠ ꯅꯠꯇꯅꯤ ꯃꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥꯈꯜꯂꯣꯟꯅꯤ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯂꯨꯏ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅ ꯍꯥꯏꯔꯒ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯐꯪꯕꯁꯦ ꯃꯁꯤꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯃꯌꯥꯝꯁꯨ ꯇꯧꯅꯔꯤꯕ ꯀꯧꯕꯅꯤꯅ ꯃꯩꯇꯩ ꯊꯣꯏꯗꯣꯛꯅ ꯂꯩꯅꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯅ ꯂꯥꯛꯏꯕ ꯂꯥꯏꯅꯤꯡꯂꯣꯟꯗ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯒ ꯍꯥꯏꯔꯤꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯖꯝ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯖꯝꯒꯤ ꯃꯄꯨꯡ ꯃꯥꯒꯤ ꯃꯉꯥꯜꯁꯦ ꯇꯥꯟꯊꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯊꯅꯨꯡ ꯂꯥꯏꯃꯤ ꯀꯥꯡꯕ ꯀꯧꯏ ꯃꯁꯤꯒꯤ ꯊꯩꯅꯨꯡ ꯂꯥꯏꯃꯤ ꯀꯥꯡꯕꯁꯦ ꯍꯥꯏꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯇ꯭ꯌꯨꯇꯔꯤ ꯒ꯭ꯂꯦꯟ ꯂꯩꯔꯤꯕꯀꯣ ꯄꯤꯅꯤꯌꯜ ꯒ꯭ꯂꯦꯟ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯈ꯭ꯔꯕ ꯆꯦꯡ ꯃꯔꯨ ꯑꯃꯇꯪ ꯆꯥꯎꯕ ꯄꯤꯅꯤꯌꯜ ꯒ꯭ꯂꯦꯟꯁꯦ ꯃꯁꯤ ꯑꯦꯛꯇꯤꯚꯦꯁꯟ ꯄꯤꯕꯁꯦ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯄꯋꯥꯔ ꯑꯦꯛꯇꯤꯚꯦꯁꯟ ꯄꯤꯗꯣꯏꯕ ꯅꯣꯔꯃꯦꯜ ꯃꯤꯅ ꯃꯁꯤ ꯂꯥꯏꯅꯤꯡꯕꯒꯤ ꯌꯥꯝ ꯂꯣꯏꯁꯤꯟꯕ ꯋꯥꯔꯤꯅꯦꯕ ꯍꯥꯏꯔꯤꯕ ꯄꯤꯅꯤꯌꯜ ꯒ꯭ꯂꯦꯟꯁꯦ ꯑꯦꯛꯇꯤꯚꯦꯁꯟ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡꯍꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯂꯣꯛꯆꯞ 3 ꯀꯥꯒꯅꯤ ꯆꯤꯡꯂꯣꯟ 3 ꯂꯥꯟꯒꯅꯤꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯆꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕ ꯆꯤꯡꯁꯤꯗ ꯃꯗꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯀꯌꯥꯇ ꯂꯩꯔꯤꯕ ꯆꯤꯡ ꯈꯜꯂꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯃꯌꯥꯝꯁꯦ ꯆꯤꯡꯂꯣꯟ ꯃꯌꯥꯝꯁꯦ ꯀꯥꯅ ꯆꯠꯀꯅꯤ ꯂꯣꯛꯆꯞ 3 ꯀꯥꯒꯅꯤ ꯆꯤꯡꯂꯣꯟ 3 ꯂꯥꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯁꯤꯗꯤ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯄꯋꯥꯔ ꯇꯥꯟꯈꯠꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦꯅꯦꯕ ꯃꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯁꯨ ꯍꯥꯏꯔꯤ ꯉꯥꯄ꯭ꯔꯨꯝꯅꯕꯨ ꯀꯥꯕ ꯎꯇꯣꯟꯂꯣꯝꯃꯤ ꯊꯔꯣꯏꯅ ꯃꯤꯆꯤꯛꯄ ꯁꯔꯨ ꯐꯪꯉꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯤꯅꯤꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯗꯣ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯄꯋꯥꯔ ꯐꯪꯕ ꯏꯄꯥ ꯏꯄꯨ ꯅꯠꯇꯅꯦꯕ ꯑꯗꯨꯅ ꯂꯥꯏꯅꯤꯡꯍꯟꯅꯤꯡꯕ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩꯇꯩꯒꯤ ꯃꯥꯏꯆꯧ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯡꯒꯣꯜ ꯂꯨꯈꯣꯏꯅ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯈꯨꯡꯒꯪ ꯊꯥꯕꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯀꯦꯀ꯭ꯔꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯤꯗꯤ ꯏꯁꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯊꯥꯛꯇ ꯄꯨꯈꯠꯂꯒ ꯊꯥꯏꯅ ꯅꯣꯌꯦꯜ ꯍꯥꯏꯔꯤꯕ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯈꯠꯂꯒ ꯃꯄꯨꯡ ꯃꯥꯒꯤ ꯃꯉꯥꯜ ꯐꯪꯈꯤꯕ ꯑꯗꯨꯅꯤꯗ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯍꯟꯅ ꯍꯥꯏꯔꯝꯃꯤꯕ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡ ꯃꯌꯥꯝꯁꯦ ꯕꯨද්ධꯅ ꯇꯧꯔꯝꯃꯒꯅ ꯕꯨද්ධ ꯙꯔꯃ ꯍꯥꯏꯔꯦ ꯖꯤꯁꯁꯅ ꯇꯧꯔꯒꯅ ꯖꯤꯁꯁ ꯈ꯭ꯔꯤꯁꯇ ꯙꯔꯃ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯤꯟꯗꯨꯒꯤꯅ ꯍꯤꯟꯗꯨ ꯙꯔꯃ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯁꯂꯥꯝꯒꯤꯅ ꯏꯁꯂꯥꯝ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ
kairoda Muslim le base karo ga haram Islam hai si athoi ba baku maha ko masak thang du Islam ko ga bo su ni pi wa khalo ba ba jina hai ba wa khalo me am the hai ga ba ni jam hare ro ngasi ki matam se di jam ne lik ko malam na jam ha bo wa so ka se taw ni mayam se kari no hai si wa khalo jam ne tang ni malung da tang ni ba ritualism spiritualism ka ha la ko mata di krai ko khare a ga hore wa khalo me am the रा हाइबा पौरू सिंह ले बोरी कंगला ने खोजौनी लोकता खना से गोदी मिते खवाई होदनी तो बुनी तुरेनी मयाई के मुझे मिल तुरे सिंह हम हचान के आ रोजने का हाई गलाई है गोबर पी बस सही में आम से मजी लाइनिंग में भी सही है दुनिया हाई पौरू सिंह ले बोरी का हाई है हाई तो पौरू सिंह से लेम्बू वही बसे मसी भी पौरू है अवांग पौरू जो पलाई मराई खुदा हाथ तो का हाई से कई रोटी ले अवांग पौरू जो पलाई मराई खुदा हाथ हाई वो पौरू से मसी हौना मुंडी सिला मसी लगी पुरवा हौर पनी सिले मसी के टोंग ले पुर भाग तो अपो को महा तो मव लगी लोय थोर पनी सिले हाई वो वखल में हाई वो यूनिवर्सिटी मसी जामना मनु तेगन बमा ओरे मयाम दसु खकन वानी मसी के दुबिता मै मसीना अगोय पुर मसी हाई वो वखल में आम से नसीदा हिंदू दे गेंगो काली भक्त दुर्गा भक्त महादेव भक्त शंकर भक्त आइना लेबे सुमाइना अगोय मैम खलम जाए पुनमकी मथक कना लाइने तामी पुनमकी मथक अपोप महत्व मधु मसक खंगने इपुरों मपोक खंगदमक लंबी लंबी चखलगदी इपुरो अपोप मसक खंगनी मति फया मंगादो खंगनी कहोदो मयाई मतिक मयादो खंगनी लंबी नतना पुकनी चल निंगना उपाल मरु ओगनी परे अमुक हंगनी हाइबो वखलो मयामसे हाइबो लंबी लमनांगो तखबेसिनिदा अदु इपुरो महातो अपोको महातो फंगे हरेगदी महाति मंगादो फंगे हरेगदी लंबी लई मधुगी लंबी दो करम लंबी लो सुनिदा मधुगी लंबी दो लीला लाई हनी मोरा अपोप लाई नि लंबी हाइजल करांगो मोने सलामी लाई हाइजलो मा निंगबनी निंगचलो अदुबो सलामी दो तो मसे खंग सनामई जो मुथोय हेगलगा इपुरो एपोप दुने बा खुमे बो वखलो में आबसे रा आई नसाई हाइबे युसे इला काली भक्त दुर्गा भक्त जेसनो अदु ओरसु पुरमसे इपुरो एपोप दी होरपनी इपुरो एपोप दु मसे खंगने बा थिरि वै कोइसे अकोइ दिबो अदु गुम लुक्तबो अपोप मरु खाइसिनी अपोप मरु ले तखनि बलमी लमदांग दी मपु महातु इपुरो दिबो अपोप दु फंगने बा लंबी नि हाइदरे अपोप लाइनिंग लंबी अपोप इदम अपोप रिलीजन सिने वाला है वो हाइदे मसे दो मसी पर मसे अकोइ सिमिनबा मसंगी मसी हंगा मतुंगा अकोइ पुनी पुचे अमता वला अपुनबा ममियंग अमा लाको मतम लाकनी सोइदरा मदुगी मतम दो कोइ तब तंग आइगनी नाइबा मसंगनी हुजि हुजि ओहेनी आइ को पुनो देने सु तोबो जाबो बोले तो मसी दी नॉलेज की गेम याबा हुजि ओदो से वखल लौसिंग की गेम याबा पुनो देने लगा लोगला पोने वखल लौसिंग दो आइना क्या फजला हाइबा गमी क्या बजल इन प्रेजेंटेशन तो होगा मी मधु मथक लोई बेस कोई मैं मसीनी असीबो हाइजेलगा आई मता असीदे सेन देगे जाय फरेसी